जी रोविंद्र शर्मा बु वाटर रिसोर्सेस की ऑफिसर ऑन स्पेशल ड्यूटी ओइना पुहन बलेंगांग लौरखिबा खोंथांगबु यानिंगदब फोंदोक्तुना ngasi Langol Laimanai वाकत खोंगसदा मचतख्रे Manipur Information Commission Sinduna Chaigola Machupna Chathagadaba Right to Information Week listing ni tarapan palan thorom hokdokpaga loinana state level workshop amangasi Chingmairong da leiba Tribal Research Institute ki auditorium da pangthokre Numit mari ni chupna chatharagiba Bharat ki Border Security Force amadi Border Guards Bangladesh ki mifam ngarang loisinkhre Kolkata da pangthokiba leibakani ki Border Force singi mifam aduna ngamkhai paring da chathariba crime sing thingminna ba haina wareb lawkhre Jammu and Kashmir Police na awang thangba Kashmir gi Baramulla da terror attack chathana ba fonaramba nongna sengkhiba lalhoglup Jaisi Muhammad ki maruiba miyoi ama fagatkhre Faro miyoi adugi mamingna Mohsin Manjur Salhya kawi Old Baramulla town dagini